mayam Vrishabh Rashigi amu yengjarake Vrishabh Rashigi se magi quality ne personality kuma Vrishabh Rashigi isina ugaiji kamain tawi si je chumtara gadi aina 2026 ta kari tholokpa yai na aina uji hajar kadoi je si ju chumakadoi ni ko aduna quality je hana chanabra hana yengbiro Vrishabh Rashigi oina ko aduka mathang dai methun gi shu adagi di karka gi shot main tap ai semaga dum yam thuna ai thaga charake Rashigi oina amamam tang oina semjarakpani ko ngasi sina Vrishabh Rashigi kamain tawi magi maom to kamain tawi 2026 kai tholokpa yai aduga chorakpa ai Rashifal dumai hajara mage Vrishabh Rashigi oina magi quality she gyan yamna laigani ko gyan yam laigani masada energetic yamna roigani active oini ko masada aduga tawninga di tawi tawintra di toi Vrishabh Rashigi oina chumbre yengbiyo ko chumga di chumme dum habiromo aduga chaba di yam ngauji ko chaba yam pami aduga mina force thabak chin di yade ko mase Vrishabh Rashigi oina pukchel du sengi ko pukchel du sengi aduga Vrishabh Rashigi oina mamang Rashifal yem jai hajagra bane ko focus tawbiyo growth laini na ko aduga attitude khadi laini adu kitang phatha biyo ko aduga nangna hoji hoji kari gum skill lama tamam targadi aduga tamning ba mi leraga sun tambiyo ka sukai ko nangna hoji khalai ba nang tawningi skill do aduduna nangi paisa lakna bagi nangi future gi paisa lakna bi oirakaduni ko nang hoji skill do tamba oraga su training gum ma chapo oraga su dum aduna mai pakadi adum tawbiyo ko aduga nangi wakhal dadi slow khara chatna lae khole slow lae thabak khudi ma slow chale mai khamba yadu slow chale na khambi gano maramdi Vrishabh Rashigi to anto insi yamna phai ko aduga paisa dum phangani aduga kalakpa mingonda kalakpa mihoba yang ka hena tawbi gano maramdi ai tawjari poto hena pamba do adu tawbi gano adagi nungai taba yai ko aduga to anto insi kai tholakani habi overthinking ju yawe adu nang asagi sigi Rashifal ji ju adu maina hairak poi bani na kalakpa yamna hena pamba adagi di aduduna asoiba lakani ha adu khanjara pane overthinking tolakpa su yai ko aduduna adu tawbi gano aduga Vrishabh Rashigi to 2026 ta kari tholakadabano haiba matamda 11 March tagin October buki manung sida angang pambiba yauraga di Vrishabh Rashigi chino yauraga di angang phangbagi chance lei ko mi hengka family da mi hengka payai aduga family gi matang da nangna ningjarakpa adu phangba yai ko March taina October manung sida haidi family gai je pulap yum ma hongshira na tagana yum sa sira adai di luhong nabagi luhong bai ju sida yaure ko yaubudi adu luhong bagi anu main tawba ko adu su ya ba family gi matang da mai papam lei ko 11 March tagina October buki manung sida aduga career gi matang da di hard work ti toroi nang ngasai sida jo hard work toroi smart work ta torani na habi rai se ngasai nang tamu skill do adu duna oiramgadaba male ko nang kaigumam di hairamgani ko aduduna oiramgadaba male ado career gi matang da su adu mana phai 2026 tholokpa ya bhara gadi nang hard work chi toroi smart work oina torani duga makta phamaga su tech kumba adagi di smart work to ko admain torani aduga April 25 ki matung April manung hairana April manung dagi na October box sidai sida nang thabak change tawba yai ko thabak change tawba yai habadi nang transfer chapani khangde natra thaba ama opportunity ma phangakpadagi nang aduda hena tawgiba natra dukan na hena nangi tawriba extra income duda hena chakholakpade adudoina mai wajangiba adumain tawba yai ko aduga July dagi na November boki manung sida nang asai thabak transfer chapo agera mo agera adugi tawrubadogi nang promotion guma phangba yai adagi sales ta leibo oragasu promotion ka ba yai natraga na achievement ama phangba yai adu kitang senior ka ba ko adumain tawba yai July dagi na November boki manung sida aduga sisu haibire ko luhong khongdoba adumain adugumba ama thodu ama thokpa yai na ko hadi luhong khongdo ma natraga su engage tawbo oragasu haina singna bo oragasu hadakki chahi sida tawba yai ko aduga study gi matang da hai taraga di family na mai chak thokchaba hai tare nangna lairaki da mai palakpani khangde adai exam am tharo do mai palakpati khangde adugi matang dagi nangi family na mai chak thokchaba ma ko adumaina oi aduga pochi di dum chorapa adu mandi manrak pai moong tawe ko maram ding asai sida family gi matang da su nang any step lokoppada adum mai pakani na habi gi banina adui matang la phusai aduga sida aroi boina yabi rai se overthinking di khar tawba yai na hai ko to an to se do overthinking je ai ngasai haijagi da mamang Rashifal yengjagi da su asoiba lakpa yai nangi asauba kalakpa du dei haijagi ko adu duna yaragadi adu do tawbi kanu adu duna overthinking nang sida su tawba yai na habi re ko to an 26 ki oina si se laijare Vrishabh Rashigi oina adum phana di dum chali ko Rashifal mamang yengjagi du phana chapani adu 2026 ta kai tholapa yai ni yengjak pasi su adum phana adum chali ko Vrishabh Rashigi oina ai matung ta pa dai grah gi jun thagat charake me abanu support tawbi ko